Jal Jeevan Mission gi water supply scheme sabada yaoba shinmi singi khutshumal pithoktaba gi mayok da hayeng dagi National Highway number 37 da economic blockade Touragani Haina Laothokhibadu yannaba purakpadagi Thasigi Phaoba khongjang adu yeithokle hairi hiramasiga mari leinana semkhiba JAC President Ephraim Gangmay amasung Secretary M Languilum na khudek piduna thadrokpa cherul amana hai Jal Jeevan Mission gi saruk ama oina suriba thabak ase kumja inglising ani kunnithoi da loshin khrabani adumoinamak thabak asi sukiba shinmi singi pithokfam thokpa senfam de ngasi Phaoba pithoktana lakhibani hiramasiga mari leinana state government amasung mari leinaba khudingmakta kayarakhana ayiba cherol pisan kibasu leikhrabani Pithokfam thokpa khutshumal sing pithokpiu haiba demanda National Highway number 37 da economic blockade chathanaba warep ase hokiba October 19 amasung November 2 da None district ki manung chana leiba kumji da pangthokiba mifam amada warep lokibani adumoinamak hiram kharada yannaba purakpadagi khongjang ase November 20 fauba yeithokle makhatana yanakhiba wafam sing thabakta onthoktrabadi hena akanba khongjang changsinaba sem sare hainasu cherol asina makhatana fondorakle